Mizoram Police ki khulai amasung personnel sing puba tata DI mini truck ama Manipur ki Tamenglong district ta accident thokpada personnel ama lekhidre tara amana asok apan nangkre 29 kumbi SG manung chanba 29/12 B1 Sangit polling station gi oina BJP gi office hangba mioi amagi yumda NPP gi worker ani laklaga mi fu chaiba amasung BJP gi firal sagai bagi thabak chatharamle hairi amadi JDUD Prajana nungsibagi thabak tawbani aduga BJP gumba party di masal amasung mani power da yumfam oiduna thabak tawbani haina Thangmai bangi MLA KH Joy Kisana Maral Secret. Krumjari. Hozik Pau Sandong na Pizari. Mizoram Police ki khulai amasung personnel sing puba tata DI mini truck ama Manipur ki Tamenglong district ta accident thokpada State Armed Police Force SAPF ki personnel ama lekhidre. Tara amana asok apan nangkre makhoi gi maraktagi manga amadi fibam luri hairi. Laibag tiba thodok asi ngasi nongai matung pung ama makai taba adwaida Tamenglong College campus ta thokibani hairi Tata DI registration number AS11EC0239 accident nangbada lekhidraba SPF personnel adu Mizoram gi chamfaidagi ke lalampuai kawi loinana soklaba Mizoram SAPF personnel tara adu Tamenglong district hospital da kudakta pukhatna laikat nakre Mizoram SAPF ki personnel mangadi aruba phibam da asok apan nangkhiba maramna Imphal gi hospital da refer tawrakre hairi Laikhidraba Jawan asigi periodic medical examination PME Tamenglong district hospital da tawba yadaba maramna Imphal da puraknaba susem sakre Thodok asigi matang da Tamenglong police na thizin humjin bagi thabak chathaba haukre hairi 29 kumbi SG manung chanba 29/12 B1 Sangit polling station gi oina BJP gi office hangliba waihangbam ram maite gi yumda ngarang numidang pung 12 helakpa adwaida kumbi municipal council ward number 9 dagi NPP gi worker ani laklaga mi fu chaiba amasung BJP gi firal sagai bagi thabak chatharamle hairi Moirangthem soba apokpa laikhidraba angang yai amasung khangembam mangijau apokpa KH sana tombana chai paiduna laklaga BJP gi firal sagai ba ram maite gi loina bibu khawri metuda furamba thodok asi democracy chatpa laibak asida di chna de maram asina makhoibu matik chaba chairak pibiyu haina ram gi yumda hangba BJP gi office ta ngasi pangthokhiba pawgi mifam amada kumbi ward number 1 dagi BJP gi worker hauzam nenil na fongdokre Mahagna makhatana haiki asigumba mathong huktaba miyoi singna chuthariba thong asida tumina laiselagadi matung dasu lamdam naraktuna crime kaya thokna bagi maram oirakani maram asina political party ataina su mateng pangbiduna miyoi ani asibu cherak phanghanbiu haiki Firal si phukna bo honrami amasung nakan da leiba firal si makoina phuktatna thudiktana Segai kere, masida yungi miinga to ubdesu, yungi miising juma kori pa metna doctor da laying nari. Loina na asugumba ganna tadranba laiba sida chumat phoning the batho asi habji vote were pa sida makoina thon base makoibu matik chaba dandi piheningi sarkar palba singna machu mieng changbiduna akan be action lokat piu natrabadi aikogi lariba local asida lariba mioi sing achina sumna tobo yai khangagadi lamdun namai thangadi aikoi BJP gi oriba karmi sing natragan chu aikoi ato pa lariba karmi sing su asukuma muscle power si sinaraga laika gi oiba BJP gi oiba karmi sing che wakal hannaba thabak pa se sarkar na mieng changbiduna matik chaba dandi PBU Lilong Esida JDU gi mirep oriba Alhas Mohod Abdul Nasir gi flag hoisting ceremony kam public meeting ama ngasi Lilong Taren Makhongda pangthokre ngasi gi thoram aduda tongan ba polling station singdagi lakpa masing yamlaba miyamna Abdul Nasir bu sawatuna athen put kaya puduna yaifa mangol piba lakhe
Thauram aduda saruk yakiba thangmaiban esigi MLA KH Joy Kisana haike Manipur gi tarani thoi suba election asi March ki tang tarada haidokadabani adubu lilong gi dingasi haidokle JDUD prajana nungsiba gi thabak tawbani aduga BJP gumba party di masal amasung money power da yumfam oiduna thabak tawbani JDU gi symbol oriba tenjai asi Hindu sengi Brahmasta haina khangnaba ten makhal aduni tenjai asina amata khaktana kapthatuna handakti party asigi achoba mai pakpa ama laklagani haina mahakna thazaba fongdoki ngasigi thoram aduda hana BJP gi damak thodang loramba mioi kaya JDU da sagatke lengsin lagaba matungda matang lengsin birabi ba polling asiri aduga amusu nengna kuna yengsi Manipuri ore ba film sidaida lilong prajana nasi thagalo de bagi maram se kari no shu Manipur masal paw se prajari min sina maki bo bi ne se ai me amna thamjage aduga amusu nasi BJP ki miyo sina paisa ye lakpa pacha thadarak bada mayam lokthok piyo maram de makoi ke paisa do makoi ke nate public tagil mukto biyo paisa ne ba akoi ke paisa ngata ne haidok pasida mai pabadi inshallah kilometer traum do gi koila saba se lilong kendra gi ahan bo ina baikat ke nihai base oina masu ke prakan ji praja singa ai masi tha jaba kamjari aduga 1947 ki August ki tang 35 da Bharat na ningtambagi nungai kiba numit ado lilong praja gi amuba kali tai kiba numit ado Mars ki tang 5 da tha thagadauriba election asida tang 10 da karigumba allana mai pakwe gi numit adu hen birabadi polling nifu mari makta adu gi nungai bagi thoram ado amuk hanna Bharat ki ningtamba phangkiba du maina lilong gi suning tamba numit amani haina mayam harau ba phongdok minasi legai legai da kari kari gumba khair tu rasu sami naraga nungai ba phongdok minasi hai ba wahi dumang ni thamjaningi ba Ahan batangka ki bot mamang thagi kunipanda kendra kuntra nipanda pangthokiba aduda chingi saruk khara da pamdaba thodok macha khara thokiba natana tampaktadi irang kaya laikhide adubu kumbi kendra da NPP gi mirep ex MLA N Mangina mahaki maru iba ajan sing tongba gari thugai haina Mirep S. Premchandra da maral sikhi bagi matangda S. Premchandra gi inner agent Maibam Abdul Kadir na haiki madudi NPP gi Mirep N Mangina polling manungda magi agent S. Romeo asi proxy voting ga mari lainana yetnaba amasung muknaba thodok thoki hairiba asi aranba yumfam yaudaba wafamni bot thadaba loiraba tungda mapanda NPP gi Mirep N Mangi gi gari akai atoi thoki bagi matangda hakthengna thengna hoba hobizam zamunana fongdorakpa matung ina bot thadaba loiraba fauba N Mangina mahaki escort personnel singa bot thada famda changsinduna kuina laiki madu miyam na karigino maram chade haina fongdok nakhi miyam changsilubada mahak khutlai thuna gari tongduna chena ba hotnarakpada mahaki gari gi maning thangba sarukta akai atoi thokibani laibak fabadi khudakta S Premchandra sangsillaktuna miyam adu khamjanki miyam gi ihauda gari sokhiba adu nuaita ba fawi haina Maibam Abdul Kadir na makhatana haiki yamna kai haitare disturb tawba adugumba candidate amani haina aina media gi mafam do pongdok chaningi mafam asi 29 by 9 haji polling asi candidate koi BJP candidate S Premchandra gi home polling ni masidam hang na hanjin laglaga koi matam manghanba disturb tawba aduni mahang na thokhanba problem haibabu aduga koi gi polling manung dadi karigum problem am fawba koi proxy tawba the lainariba party kuding makejen marakta khana sainaba umkhana ba kaimta leite masigi asengbu report koi praja singna khangning bataraga su koi polling officer sing lei loina aro sing aro leiriba asidagi leiriba report to sengna khanglaga media da phongdok piba taraga di moina farangbadabani All Manipur Students Union MSU Kaksing District na senduna ngasi district level mathematics competition ama campaign for total education hai bahiram da pangtokre
competition asigi matangda MSU Kakching District Committee gi General Secretary Mayengbam Bidyasona haike madude English amaga chamapan humfumanga da MSU na safong lakpadagi leibak khunagi amasung mahairoi khunagi thabak thauram kayada mangjil thaduna lakli ngasi su Kakching District leiba SSLC examination thagadoriba mahairoi singda corona na maram oiraga class fazana tawdaba amasung mahairoi sing school kabagi khudong chaba mapung fana fangdaba na maram oiraga awaba lairiba sing asida khajikhtang oirabasu mateng pangnaba pandamda competition asi pangthokjabani haina mahakna haike hairiba competition asida mahiroi nupa macha maudra manga amadi nupi macha maudra punna mahiroi chambaga marfu manga na saruk yakhi loinana competition asigi result na numit 30 gi manungda print amadi electronic media amasung MSU gi Facebook page ta lakthokjagani haina su mahakna phungdokhe Manipur Mahiroi Singh Punba Lok MSU na 1965 ki sak tangbagi thodu do yinga si pawda Manipur Khunai si Maroi na Mahiroi Khunai gi chakot thawangi demakta bok thawang kya pa makok tuna dabi masi makha thar koina info ke pa thagi mi makha campaign for total education na thim masida MSU Kakching District Committee na COVID-19 na khamthing na wana rama ta masida Mahiroi Singh khistong oi ju pangan thongna ham gi pandam da district level match competition ma sunjari competition sida Tuan-tuan bes kucing jadi lingbe tu na Mahiroi Singh sini mahung paham begini maksa Mahiroi Singh bu MSU Kakching District ki side tadi harau ngai ba pondok cari amadi tapi ma pondok cari loine na matum tarapa MSU ki thabak tawam singda Mahiroi Singh na pun thabak tiba amadi sobati kani hai nugi thada bu thamda Hauzik paugi merak thatna aten break amalominasi Laklagani Congress puraklani on Congress ki pandam Naharol Singh Damak Sahi Kudingi Anowa Tabak Lising Yankai Pigani Manipur Staff Selection Commission Linkhat Kani Hangduna Laiba Fam Singh Niyam Sum Namadi Lautuk Lokoi Laitana Mensin Gani Tabak Pangdaba Naha Singh da Sel Gimateng Pigani District Kudingi Multi Sports Facility Center Amadi Cultural Center Amamam Thamgani Congress the vote BBU Naharol the Tabak Pirasi Makataba pau pizari Nahan pangthokiba election manungda tungan mafam anida paumi singna chutharakiba thawongbo Editors Guild Manipur AZM ge General Secretary na thokpa cherol amana akanba mawongda kandem tawkhre Thaudok sing adugi manungda Nauria pakhang lakpa Assembly Constituency gi Nengombam area da Mikhal gi coverage tawkiba paumi amada NPP gi mirep oriba Subhachandra gi supporters singna paumi ni haibigi saktak che utluba Faubada Max Lokthok Handuna photo namki amasung mahangna recording tawba video footage sing namduna delete tawhanki hairi Atopa thaudok amana Chuchanpur dagi paumi team amana Singhat Asigi Taikot polling station da thokba thaudok amaga mari lainana coverage tawna bachat pagi lambida uniform setaba kulai paiba mioi kanglop amana namduna tinglaga chakhankidre hairi loinana kulai paiba mioi adu suda lairiba lalolup amagi mioi sing oigani hairi thaudok asigi mayokta CEO Manipur na lokhatfam thokpa thabak sing lokhalak tragadi media amasung freedom of expression da singnarakpa thawong sing asigi mayokta Manipur gi media fraternity na akan ba thabak lokhatlagani amasung thaudok asigi matang da athuba matamgi manungda CEO Manipur da su aiba report ama pisilagani hairi COVID-19 laitagi ngakthok na ba state laingak na akhan na ba thabak lokhatliba marak asida marks uptaba social distancing ngaktaba mioi sing Manipur police na farga fine thian bagi thabak leptana chathari ngarang curfew thugaiba lengaki SOP ngaktaba mioi maudrani pan tongan ba district singdagi fagalaba matung lupa lising mapan ga chamapan gi apunba fine gi sanfam thihalaga matung tawdana ba warning tawraga thadoki haina nodal officer COVID-19 for Manipur police IGP operations E Priyakumar na thadorak pa cherol amana hairi election duty yaukiba postal ballot fanglaba employees singna post ki kuthangda makhogi postal ballot adu tharak na bakhanghan kre district election officer DC Imphal East Kumantam Dainana thadorak pa cherol amana
RO handbook ki pera 11/12/2022 gi matung ina kanagumba voter amana vote thada hodaba tarabadi post ki kuthang da khaktamak vote thadagani RO gi office ta drop box ki khudong chaba lairoi maram aduna Imphal East district ki oina election duty yaukhiba postal ballot issue tawkhraba adubu vote ti thada hodriba singna post ki kuthang da khaktamak vote thadaba yagani hairi Ukraine gi Mykolaiv region gi manungchanba Bastanka city da Russian military gi gari chanipan na saba convoy amada Ukrainian forces na landaduna mang takhan kre hairi Ukraine gi air force ka loinana army amasung territorial defense ki unit singna Russian convoy adu intercept tawraba matungda kapkhaiduna mang takhan kibani hairi mang takhan kibani haina official amana phongdokhe thaudok aduda Ukraine forces na Russian landmi kharasu fajan kre hairi operation aduda Ukrainian defense forces ke helicopter ama kaiki adum oinamak pilot singdi hinghauki hairi ngasi Imphal afongba pauche singi marobak pau khara yiminasi Sangai Express Manipur ing chikpa lamdam ama ohelasi Amit Shah Ukraine gi landa India gi mahairoi ama sire lamting hang haukip court na bail da thadokre pripak na yawol gi ikai khumna rakli pokna fam Congress ki khubak yek pada vote pirabadi ban blockade amasung UG gi awaba mayok na khigani Amit Shah ahanba festa voter thorakpagi chang chada marfu nipan dasmik humpu humdoi oiki CEO Manipur cycle AC gidi boot capture gi mikhalni linkim haukip boot capture tawkhiba kangpupi amasung chochanpur gi kendra mapal gi election amuk hangadabani Congress naharol gi thaudang Manipur da santi laknaba BJP na underground group singa wadi sananaba honagani chahi manga gi manungda smuggling activities khudingmak loisingani drug free ohengani Amit Shah pripak na ikai khumnaba ulakli kendra kuntra nipan da pangthokhiba ahanba tangka ki mikhalda voter chada marfu dara nipan dasmik humpu humdoina vote thadanaki CEO Huyen Lanpao Mikhalda Aranba Thawong Kaya Chathakibada ECI helpless oire Y Irabot Chief Minister gi haingang da polling booth taramathoida atopa party ki agent changhan khidabagi fact finding putho u Jairam Ramesh Startup scheme gi lupa crore chama sanction tawragani Modi Hairo ki Rohit laikhidaba thodok ki case da mari lainana fazin khiba mioi manga bail pikre Aroibada maroiba pau muhana Mizoram police ki khulai amasung personnel sing puba tata DI mini truck ama Manipur gi Tamelong district ta accident thokpada personnel ama lekhidre tara amana asok apat nangkre 29 kumbi SG manung chanba 29/12 B1 Sangit polling station gi oina BJP gi office hangba myoi amagi yumda NPP gi worker ani laklaga mi fu chaiba amasung BJP gi firal segai bagi thabak chatharamle hairi amadi JDUD prajana nungsibagi thabak tawbani aduga BJP gumba party di masal amasung mani power yumfam oiduna thabak tawbani haina Thangmai bangi MLA KH Joy Kisana Maral Sikre Ngasigi oinadi Poni TV na sandok jaba nungthil gi Manipuri pau matang asida loisinjare midyeng tabiriba singbu amuka na khurumjari